ꯑꯍꯥꯟꯕꯃꯛꯇꯗ ꯁ꯭ꯇꯣꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯗꯤ ꯑꯥꯔꯇꯤꯀꯜ ꯑꯃꯈꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯑꯥꯔꯇꯤꯀꯜ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯣꯠꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯔꯨꯜ ꯑꯣꯐ ꯂꯣ, ꯖꯒꯖꯤꯠ ꯃꯩꯁꯅꯥꯝ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒꯤ ꯃꯨꯠꯅꯥꯏꯗꯅ ꯂꯩꯍꯧꯒꯗꯕ ꯀꯥꯎꯉꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯝꯗꯝꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯃꯗꯤ ꯀꯣꯟꯅ ꯂꯥꯛꯄ ꯀꯥꯡꯂꯨꯞꯀꯤ ꯃꯔꯛꯇ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯅꯤꯡꯕ ꯑꯃꯗꯤ ꯑꯄꯥꯝꯕꯅ ꯃꯥꯡ ꯊꯥꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯜꯂꯒ ꯊꯝꯕꯒꯤ ꯃꯍꯨꯠ ꯆꯤꯡꯒꯤ ꯂꯝꯗꯤ ꯃꯈꯣꯏꯒꯤꯅꯤ, ꯃꯈꯣꯏꯁꯨ ꯇꯝꯄꯥꯛꯇ ꯂꯩꯖꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤ꯫ ꯃꯔꯝꯁꯤꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯔꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯍꯥꯏꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯃꯔꯥꯏꯕꯛ ꯇꯝꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯤꯡꯗ ꯃꯁꯥꯒꯤ ꯍꯣꯝꯂꯦꯟ ꯁꯦꯝꯕꯒꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯟꯕꯒꯤ ꯏꯍꯧ ꯖꯨꯟ 19, ꯏꯪ 2001ꯗ ꯊꯣꯛꯈꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯤꯇꯣꯞ ꯇꯥꯟꯕꯒꯤ ꯏꯍꯧ ꯄꯥꯝꯗ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯇꯤꯟꯈꯤꯕꯒꯤ ꯏꯍꯧ, ꯃꯌꯥꯏ ꯑꯣꯏꯅ ꯁꯤꯐꯥꯏꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ, ꯅꯨꯄꯤꯁꯤꯡꯒꯤ ꯏꯖꯠ ꯇꯦꯝꯁꯤꯡꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ, ꯆꯤꯡ ꯑꯃꯗꯤ ꯇꯝꯗ ꯑꯃꯗꯤ ꯑꯇꯣꯞꯄ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧꯁꯤꯡ ꯑꯃꯗꯤ ꯍꯧꯖꯤꯛꯅ ꯃꯩꯇꯩꯅ ꯃꯤꯅꯨꯡꯁꯤ ꯎꯠꯂꯨꯕꯒꯤ ꯂꯃꯟ ꯑꯣꯏꯅ ꯃꯦ ꯇꯥꯡ 3, ꯏꯪ 2019ꯗ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯇꯥꯟꯕ ꯂꯣꯏꯅꯅ ꯎꯃꯪ ꯀꯣꯛꯊꯣꯛꯇꯨꯅ ꯄꯣꯄꯤ ꯊꯥꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯇ ꯂꯥꯟꯗꯥꯗꯨꯅ ꯏꯪ ꯇꯞꯄ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏꯕꯗ ꯄꯤꯕ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯣꯏꯅ ꯀꯣꯚꯤꯗ ꯄꯦꯟꯗꯥꯃꯤꯛ ꯂꯥꯏꯆꯠ ꯂꯣꯏꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯏꯪ ꯀꯨꯝꯖꯥ 2020ꯒꯤ ꯃꯦ ꯇꯥꯡ 3ꯗ ꯑꯃꯨꯕ ꯃꯌꯦꯛꯅ ꯏꯗꯨꯅ ꯂꯩꯍꯧꯒꯗꯕ ꯊꯧꯗꯣꯛ, ꯃꯁꯥꯒꯤ ꯌꯨꯝꯐꯝ ꯂꯩꯇꯕꯁꯤꯡꯒꯤ ꯂꯩꯐꯝ, ꯀꯨꯀꯤꯅꯦ ꯍꯥꯏꯖꯕꯁꯤꯡꯅ ꯃꯩꯇꯩꯗ ꯑꯇꯝꯅꯅ ꯂꯥꯟꯗꯥꯕ, ꯆꯤꯡꯃꯤꯁꯤꯡꯒꯤ ꯏꯪ ꯇꯞꯄ ꯈꯣꯡꯆꯠꯀꯤ ꯃꯤꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈ꯭ꯔꯦ, ꯌꯨꯝ ꯀꯌꯥ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯦ ꯑꯃꯗꯤ ꯂꯩꯐꯝ ꯂꯩꯍꯟꯗ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯁꯤꯟꯕ ꯂꯩꯐꯝꯁꯤꯡꯗ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ꯫ ꯉꯁꯤꯐꯥꯎ ꯃꯁꯥꯒꯤ ꯌꯨꯝꯗ ꯈꯔ ꯅꯠꯇꯅ ꯂꯩꯕ ꯉꯝꯗ꯭ꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯅ ꯂꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯔꯩ ꯊꯣꯛꯅ ꯆꯥꯛꯄꯒꯨꯝ ꯄꯦꯟꯗ꯭ꯔꯕ ꯃꯤꯌꯥꯝꯅ ꯈꯣꯜꯂꯥꯎ ꯂꯥꯎꯕꯒꯤ ꯏꯍꯧꯒꯤ ꯃꯍꯥꯏꯅ ꯃꯃꯩꯊꯪꯗ ꯃꯌꯣꯜ ꯂꯩꯉꯥꯛꯀꯤ ꯌꯥꯊꯪ ꯀꯣꯛꯊꯛꯇ ꯊꯝꯂꯒ ꯐꯝ ꯊꯥꯗꯣꯛꯍꯟꯈꯤꯕ ꯑꯗꯨꯒ ꯁꯦꯟꯇꯔ ꯂꯩꯉꯥꯛ PR ꯃꯊꯪꯗꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 4, ꯏꯪ 2023ꯗ ꯑꯅꯧꯕ CMꯅ ꯆꯂꯥꯏꯕ ꯂꯩꯉꯥꯛꯅ ꯄꯤꯕ ꯃꯍꯥꯎ ꯃꯈꯥ ꯇꯥꯅ ꯇ꯭ꯔꯣꯡ ꯂꯥꯎꯕꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯤꯕ ꯑꯃꯗꯤ ꯃꯤꯔꯣꯜ ꯁꯨꯅ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡ ꯅꯋꯥ ꯑꯅꯤ ꯃꯃꯥꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯗ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯕꯗꯒꯤ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕ ꯑꯃꯗꯤ ꯃꯆꯥ ꯑꯅꯤ ꯀꯥꯏꯅꯕꯒꯤ ꯆꯩꯅꯥ, ꯃꯔꯨ ꯑꯣꯏꯅ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯕꯒꯤ ꯆꯩꯅꯥ ꯋꯥꯅ ꯈꯥꯡꯂꯤ꯫ ꯃꯈꯥ ꯇꯥꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ ꯑꯅꯛꯄꯗ ꯂꯩꯕ CRPFꯀꯤ ꯂꯩꯐꯝꯗ ꯑꯇꯝꯅꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗꯒꯤ ꯃꯤꯑꯣꯏ 3 ꯄꯨꯟꯁꯤ ꯂꯣꯝꯈꯤ, ꯑꯃꯅ ꯈꯔ ꯁꯣꯛꯈꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎꯅ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯏꯍꯧ ꯍꯧꯔꯤ, ꯋꯥꯔꯣꯏꯁꯤꯟ ꯌꯥꯎꯗꯅ ꯂꯩꯔꯤ꯫ ꯋꯥꯔꯦꯡꯖꯔꯤꯕ ꯏꯁꯥꯃꯛ ꯏꯁꯥꯗ ꯇꯠꯇꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯒ ꯂꯩꯔꯤ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯀꯌꯥꯝ ꯀꯨꯏꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩꯇꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯑꯃꯗꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯉꯥꯛꯄ ꯉꯝꯗꯕꯅ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯀꯤꯜꯒꯤ ꯁꯤꯟꯐꯝꯗ ꯂꯩꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯣꯗꯤ ꯂꯣꯠꯂꯒ ꯂꯩꯈ꯭ꯔꯦ ꯍꯥꯏꯅꯔꯤꯉꯩ ꯆꯩꯔꯛꯇ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯆꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯔꯤ꯫ ꯍꯥꯏꯖꯅꯤꯡꯕꯗꯤ ꯚꯥꯔꯠꯀꯤ ꯂꯩꯉꯥꯛ ꯄꯊꯥꯞ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯌꯥꯎꯔꯤ ꯑꯃꯗꯤ ꯂꯩꯉꯥꯛ ꯉꯥꯛꯄꯗ ꯂꯧꯐꯝ ꯊꯣꯛꯄ ꯂꯦꯖꯤꯁꯂꯦꯆꯔ, ꯑꯦꯖꯨꯀꯦꯇꯤꯚ ꯑꯃꯗꯤ ꯖꯨꯗꯤꯁꯤꯌꯥꯔꯤꯒꯤ ꯊꯧꯗꯥꯡ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯒ ꯌꯥꯎꯔꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯊꯧꯗꯤ ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔ ꯉꯥꯛꯇꯨꯅ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯟꯕꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯊꯧꯅꯤ꯫ ꯑꯗꯨꯒ ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔ ꯉꯥꯛꯅꯕ ꯃꯊꯧ ꯇꯥꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯤꯐꯥꯏꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕ ꯇꯥꯏ꯫ ꯃꯔꯝꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯊꯧ ꯇꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯂꯩꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯗꯨꯅꯁꯨ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯂꯧꯈꯠꯄꯁꯨ ꯌꯥꯏ ꯍꯥꯏꯕ ꯂꯩꯉꯥꯛ ꯄꯊꯥꯞ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯌꯥꯎꯔꯤ꯫ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯀꯨꯞꯄ ꯋꯥꯐꯝꯂꯣꯝꯗ ꯆꯪꯁꯤꯟꯖꯔꯔꯣꯏ꯫
Manipur miyamgi pendaba amadi wahangdi Manipurda aingi khuling lamdam oiribra lengak ani leirabra tamda ama chingda ama tampak miyamgi kholau amadi ihaubuna areiba thona pangal nongmai fawa sijinnaba namthaba miyamgi ihau karamna thengnagani haiba aingi oiba tawfam thokpa hana tawbagi mahut tawroidaba pambai sijinnaduna ain bu singnaba mawongda sanari loinana singdana masana masabu kukine haijaba singna hatningba hatpa tawningba tawba makoibusu central sifai singna phongna michang changba sugi chatna kanglon thugairaga naga kanglukki miyoi sing yauna hatpa leptre matang sida panjaningbadi haukiba me ahum inglisingani shupna kunga humdoigi thawdo thokdringai Churachandpurda matam dugi Honorable CM na miyamda sinagani haiva hall ama madugi thabaktu yaningde haiduna miyamna mafam dugi pot chai mai thaba mang takhanbagi thabak chathaki miyoi khara police na faba karisu tawdana thadoki matamduda aingi oiba lokhat pam thokpa thabaksing lokhat lamlabadi me ahum Englishingani shupna kunga humdoigi irangdo thoklamdabasu yai haibasi achauba wahang ama oiri popi thabagi mingda umang kaya mangan kre lenga ki loisang kaya mai tha kre adubu ain do eba lokot pam thokpa thabak lokot le hairabasu thabak na utpangamdri me ahum Englishing ani shupna kunga humdoi ingda ing tappa chingmi singi khongchat ki mingda maitaina ST chanba yaroi haibagi yaningdabagi wakhalna nungda thamlaga miyam marakta afaba nongmai paiduna khongchat chatlaba matung Fabak chau ikai maikaida maitegi yum mai thaba horki amadi mihat mipunsu chatharaki amasung mathang atopa mafamda mairigum sandораktuna maitegi laifam Churachandpur amadi more yauna kangpokpi maikaidana maitegi khongul muthatnaba angamba thakta honaki loinana tampaksu hingsa thoktuna miyoi chani hena siki amadi miyoi lising humpurom Lanjena duna changja fam lawduna leiri miyoi kaya aman thiba khangnana leiri laksaning bawafam di me ahum Englishing ani shupna kunga humdoigi thawdok thokpa matam Manipur police karisu tawdana makhut pullaga leibaga manaki leingak leibagi tawfam thokpa thabak haibadi miyamgi punsi amadi lanthum kannaba logi oiba thabak tawba ngamkhide haibada haimanba thokloi Atopa wafam amana Manipur police ki apun basaktam leite Maitai police amadi kuki police haiba mingthon pikre Laibak thugaiba pamba kuki singna shugi marumda amadi matong chaba khulai paiba kuki militant singna makhoigi tongan balengak ama piu hairi amadi makhoibu center gi force singna karisu tawdana yenglaga leiri kuki zo kanglup ki MLA tara na kuki khulai paiba singda fong na saugatli amadi haujikna lengakta minister oina yauri miyamgi mihut nidi hairaga Manipur apunbagi mihut amadi minister oidre amadi makoigi tawfam thokpa mating tawdre center lengaki yaka yenglaga leire miyamgi mihut nasu makoigi tawfam thokpa thawdang tawdabagi Manipurgi law amasung order kangkong chaire Masi kanagi asoibano me ahum Englishing ani shukna kunga humdoigi irangi matung mi kaya sikhiba kaya amana thiba khangnana leiriba singi amadi lanjennaraga leiriba miyoi singi achumba wayal su phanganbiyo Honorable CM Manipurgi mafam khuding iramdamni chatkani haibagi wakhallon dubudi thagachari adubo micham miyamna afa apun yaudana chathnannaba mathau taaba thabak loinana Sifai ki pangal amadi sakti sijinnaduna phongna micham hatpa kuki khulai paiba singi mathakta military crackdown operation chathabiyo loinana mitop khadoklaga makoigi maramda halan khinaba thabak lokhatpiyo Manipur rule of law leitaba kuire law di lotlaga leikre miyamna hainare rule of law lehanba haibasi Manipur lengaki mathongni Center lengaki yaka yenglaga thabak pangthok labadi Manipur rule of law kaidongnungda leiroi leihanbadi mathau tai Manipur miyamgi apamba rule of law gi lengak mangfaunaba oisano
ꯇ꯭ꯔꯣꯡ ꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛ CRPFꯅ ꯍꯥꯠꯄ ꯃꯤꯑꯣꯏ 3ꯒꯤ ꯑꯃꯗꯤ ꯂꯤꯇꯥꯟꯒꯤ ꯃꯤꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ ꯄꯨꯝꯅꯃꯛ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯍꯩꯁꯤꯡꯕꯗ ꯂꯩꯔꯦ ꯃꯁꯤ ꯇꯧꯗ꯭ꯔꯤꯕ ꯃꯈꯩ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯣꯠꯂꯒ ꯂꯩ ꯂꯧꯒꯅꯤ